ꯌꯦꯜꯍꯧꯃꯤ ꯁꯤꯡ ꯉꯥꯛ ꯁꯦꯟꯅꯕ ꯁꯦꯟꯇꯔꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯄꯥꯡꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯆꯞ ꯆꯥꯅ ꯂꯩ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ JN ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃ ꯌꯥꯎꯕ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯂꯝꯕꯅꯤ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ NRC ꯑꯞꯗꯦꯠ ꯇꯧꯔꯕ ꯃꯇꯨꯡ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ MLA ꯈꯔ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯔꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯗꯦꯜꯂꯤꯗ ꯆꯠꯀꯅꯤ꯫ ꯗꯦꯜꯂꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯎꯅ MLAꯁꯤꯡꯅ ꯁꯦꯟꯇꯔ ꯂꯩꯉꯥꯛꯈꯛ ꯅꯠꯇꯅ ꯄꯥꯔꯇꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯀꯌꯥꯒ ꯎꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯍꯟꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯉꯥꯛ ꯁꯦꯟꯅꯕ ꯑꯃꯗꯤ ꯏꯔꯝꯗꯝ ꯑꯁꯤ कन्नब सेंटर करीगुंबा थबक खरदि सोइदना पांथोरकनी हाइबगी थाजबा चप चाना लई हाइना मांगना फोंदोखे। ngasi था असigi कुनिथोइ फाउबा लेंगाकना स्टेट असida लेदिबा महिलोइसंग सिंग सुति थादोकलिबा असigi matangda पाउमिसिंगना हंगबा वहंग अमगी पाउकुम पिरदुना महाकना हाइ मियामगी इहौदा महिलोइ कया असोक अपन यारकपा असे मखा ताना थोक्तनबा स्कूल कॉलेज सिंग सुति थादोकपनी हाइना महाकना मखा ताखि। दिल्ली से मैम ऑनरेबल MLA सिंह ले हो सचदोनी अखोई तोान तोानब अखोई सरकार की नतबको अखोई पार्टी लेवल की मैम अखोई उनजगनी मैम की सेंटिमेंट मैम की अपाब अखोई लेबाक से मांगीदनब अखोई फुरूप से इंडिजिनस पीपल से मांगीदनब अखोई याम कन्न होनजगनी सोइदनसु थाजब लेजै मदुदी करीगुम खरा भारत सरकार ना तौरकने हाइबगी जे अखोई सिक्योरिटी सिंग अयाम लोयन मफम से संगसिनग्रेको सिक्योरिटी सिंग सिदगी अकोप पाउ सिंग आई लौनब कन्न होनर महिरोइ सिंग थादोक सुति थादोक पसे तैनते हयेंग महिरोइ सिंग सिसो हजकी इरांगुम करीगुम सि यावरा कांदा पुलिस ना करीगुम ताना खोनबदो सोक खोटप ममांग समु तोयना नंग्रब पोट अमो ओइबदो अदुगी असोक अपन नंगद्रनब सरकार ना लौब स्टेप नि